ngasi phongkiba tungan Manipuri sifong amasung thokiba thawdo wathoksingi maruibi I pausing miyamda thamjagi ahanbada hoyelan pawdigi lokusaraga Manipurgi lan loisinbada tha ani hum sangkigdra tha ani hungi manungna Manipur mapung phan ahong puraktuna amat oiminaba hanjilaglagani Hemanta Biswas Sharma naran chena maning adumak lan phamoiri amaramdana Supreme Court na semkiba committee gi experts na Susampurgi relief camp singeng sinkre Manipur thokliba tamthiraba lan Thamadi Hinjilakpadi Tuan Miamgi Lupsing Lana Sit Lepanduna, Mausai Ing the Palms, Nunkshisan Tang Dulay Taba Puranava, Manipurams Yunan Lengakta, Akan Pressure Torokibigi Manungs and a Tasik Taragamatuginumidanga, Youth of Manipurga, Sit Minister Yauna, MLA Kungohumdo Yimer to Warep Lomina Kibadigi, ruling MLA ministers in the leader came Tauduna, Yunan Home Minister Unabayauna Miamgi, Apambasing Tabuto on Tonabahona Ringagi Selecta. Northeast Democratic Alliance Nedagi conveners Uriba Assam Minister Hemanta Biswas Sharma Tha ani hungi matungda Manipur gi house Uriba Pibam Mapung Phan Ohong Bama Laklagani Amasum Mausagi Amato Iminabagi Pibam da Amu Hanjilalagani Haina Fondokre Wapa Masingasi Madhya Pradesh ta Pangtokodoriba State Adugi Assembly Election gi Star Campaigner Amas Uriba Hemanta Biswas Sharma State Adu Pangtokiba Pawgi Mifamada Manipur gi Matang Palladuna Fondokibane Magna Manipura House Oriba Pibam Gimatang High. Yuna Lenga Kimeke Manipura Mapung Panatang Dulay Taba Purana Angamba Pambation Putok to Honari. Manipura House to one into the Taudoxing Tokli Haraduna, Lebaski, Northeast Kiweba Tongan Salonama, Laziamasum Tokli, but Taudoxing to Amagamamanati. Say Kagi among the Northeast that say another Taudoxing talk to Lakmabane. House Manipur Pibam Lakshan Magambagaloina, Tamna Fagalakle. Tha ani ahungi manungdadi amaga gi marakta masul mana oibigi wakolon amu hanjilaktuna amato oiminaba ngamlagani saki Manipur gi puari ama laijai hairaduna state da thokliba thawdoksinga si tongan ba maram sing laibadagini masigi manungda lamgi wathok amasum constitution piba provision ga mari lainabagi matang su yauri loinara issue singa si Myanmar ga su mari lainabanina araibadi Oidri haina sipungdoki Pamising away kum taung na dunor Minister Hemanta Biswas Sharma Congress po moral siladuna asiguma thawdoksing asi Congress lenga ki matam na su thoki hain fungdoki Congress lenga ki matam di asiguma thawdok thoki ba matam singa duda yamdrabada miyoi lising ama satru ki punsi mangan khrabana ki adumaina mak thawdo asi ki matang na di magna BJP natragana Congress high barom do puthokpa pamdi high ken su paus na makatarakli amaramdana naran sena maning da adumak lan pham oiri Mamang thagi aroiba sarutagi moirang PS ki manungsan ba phobola maning thamna pokui maning amasum naran sena maninggi singa taina mafam singda numit khudingi leptuna kuki militants na nongmai amani bom kapsilakpadagi asobulan phamsing oirakraba matung hokiba nongai matung pung amaga makhairum tarakpadasu kuki militants singna mitei khul sing tamna nongmai kapsilakre thawdo osida mitei khul sing halakriba miyoi singnasu handuna khothonakhi nakalani ge mrakta khothonakhiba du ahing supalleptana satharaga ngasi ayu angan mapung mani makhairum tarak pawda sathanakhi adumaina mu thawdo asida nakalani da aso open yawgi paw fangkite ri amaromdana Supreme Court na semkiba committee gi expert singna Susampur gi relief camp sing yengsingkre Manipur thokliba tamthiraba langi saithing mayukna duna lanjenari ba miyoi singi pibam haktheng na yengsinbaga loinana makhoida pifam thokpa tong Tengbang sing pinabagi panam the Supreme Court of India na semkiba committee gi miyo ani na sabe expert mamanang si Susampur district satuna tuan relief camp ani na sangjapam lauduna lairakliba miyo sing haktheng na una duna wari sakre ngasigi timadu gi expert sing di Dr. Haris Seti amasum Dr. Padma Dios Thalini makhoi ani na Susampur gi Hope Baptist School Blue Star Academy amasum St. Mary's School hangdu liba relief camp sing da lairakli ba miyoi sing gi physical amasum maintain health ki phibam sing haktheng na yengsing ki makhoi ani gi khongsat asida district administration gi official sing su loina ki ba loina tim masina relief camp sing da satringa gi mamang Susampur gi mini secretariat leiba DC gi office ta health department gi official sing su una khian su paus ta makatari amaromdana miyoi manga phaki haibgi wahauda Purampat police station da thomjinkhre ngasi numidang pung nipalom tarakpada Imphal East ki Purampat police station ki manungsan ba kongba thongkhong mana ki ba famadagi Manipur police ki special commando gi team ni haiba personal singna miyoi manga pharaga pukre haibidagi yamlaba nupi amasum nupa miyoi kya horaktuna Purampat police station da thomjinkhre
ꯃꯤꯌꯥꯝ ꯑꯗꯨꯅ ꯐꯥꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯀꯟꯗꯤꯁꯟ ꯑꯃꯠꯇ ꯌꯥꯎꯗꯅ ꯊꯥꯗꯣꯔꯛꯀꯗꯕꯅꯤ ꯍꯥꯏꯕꯒꯤ ꯑꯀꯟꯕ ꯗꯤꯃꯥꯟ ꯇꯧꯈꯤ ꯑꯗꯨꯃꯥꯏꯅꯃꯛ ꯌꯥꯝꯂꯕ ꯃꯤꯌꯥꯝ ꯑꯗꯨꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯨ ꯇꯝꯅ ꯊꯣꯝꯖꯤꯜꯂꯛꯄꯅ ꯄꯨꯂꯤꯁ ꯈꯛꯇꯅ ꯃꯤꯌꯥꯝ ꯑꯗꯨꯕꯨ ꯂꯥꯛꯁꯤꯟꯗꯨꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯂꯛꯇꯕꯗꯒꯤ ꯔꯦꯄꯤꯗ ꯑꯦꯛꯁꯟ ꯐꯣꯔꯁ RAFꯀꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯄꯥꯔꯁꯣꯅꯦꯜꯁꯤꯡꯁꯨ ꯗꯤꯄ꯭ꯂꯣꯏ ꯇꯧꯗꯨꯅ ꯃꯤꯌꯥꯝ ꯑꯗꯨꯕꯨ ꯇꯟꯈꯥꯏꯅꯕ ꯍꯣꯠꯅꯈꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯌꯥꯝꯅ ꯄꯣꯔꯣꯝꯄꯥꯠ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯨ ꯇꯝꯅ ꯊꯣꯝꯖꯤꯜꯂꯛꯈꯤꯕꯒꯤ ꯃꯔꯛꯇ ꯃꯤꯑꯣꯏ 5 ꯑꯗꯨꯁꯨ ꯐꯥꯗꯨꯅ ꯄꯨꯈꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯒꯤ ꯃꯤꯌꯥꯝꯅ ꯃꯪꯖꯤꯜ ꯊꯥꯅ ꯆꯣꯡꯊꯣꯔꯛꯇꯨꯅ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇ electric ꯄꯣꯁꯅꯆꯤꯡꯕ ꯈꯤꯡꯗꯨꯅ ꯃꯤꯌꯥꯝ ꯀꯥꯎꯊꯣꯛꯄ ꯍꯧꯔꯛꯈꯤ ꯍꯥꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤ ꯀꯣꯡꯕ ꯈꯛꯇ ꯅꯠꯇꯅ ꯏꯝꯐꯥꯜꯒꯤ ꯇꯣꯉꯥꯟ ꯃꯐꯝꯗꯁꯨ ꯆꯞ ꯃꯥꯟꯅꯅ ꯊꯣꯛꯈꯤ ꯂꯣꯏꯅꯅ ꯃꯐꯝ ꯈꯔꯗꯁꯨ ꯃꯤꯌꯥꯝ ꯄꯨꯟꯁꯤꯟꯅꯗꯨꯅ ꯊꯣꯝꯖꯤꯜꯂꯛꯄꯁꯤꯡ ꯇꯟꯈꯥꯏꯗꯨꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯑꯃꯗꯤ ꯃꯣꯛ ꯕꯣꯝꯅꯆꯤꯡꯕ ꯀꯥꯞꯄ ꯌꯥꯎꯈꯤ ꯄꯣꯔꯣꯝꯄꯥꯠ ꯄꯨꯂꯤꯁꯇꯅ ꯃꯤꯁꯤꯡ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯊꯣꯝꯖꯤꯜꯂꯛꯄꯗꯒꯤ ꯄꯨꯂꯤꯁ ꯑꯃꯁꯨꯡ RAFꯀꯤ ꯃꯥꯏꯀꯩꯗꯒꯤ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯁꯦꯜꯁꯤꯡ ꯀꯥꯞꯈꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯥꯎꯆꯦ ꯑꯁꯤꯅ ꯆꯞ ꯆꯥꯕ ꯑꯣꯐꯤꯁꯤꯌꯦꯜ ꯔꯤꯄꯣꯔꯠꯁꯤꯡ ꯂꯧꯅꯅꯕ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ SPꯗ ꯇꯦꯂꯤꯐꯣꯟ ꯇꯧꯕꯗ ꯄꯥꯏꯈꯠꯂꯛꯈꯤꯗꯦ ꯃꯔꯝ ꯑꯁꯤꯅ ꯉꯁꯤ ꯅꯨꯃꯤꯗꯥꯡꯒꯤ ꯊꯧꯗꯣꯛ ꯑꯁꯤꯗ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯕꯒꯤ ꯄꯥꯎꯁꯨ ꯐꯪꯕ ꯉꯝꯈꯤꯗꯦ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯁꯤꯗ ꯐꯣꯡꯗꯣꯔꯛꯂꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯂꯥꯟ ꯍꯧꯔꯛꯄꯗꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯌꯦꯡꯂꯤꯕ ꯏꯄꯨꯔꯣꯏꯕꯒꯤ ꯗ꯭ꯔꯤꯞ ꯁꯥꯠꯇꯣꯛꯂꯒ ꯆꯦꯟꯕ ꯍꯧꯔꯨꯕꯗ ꯂꯝꯕꯤ ꯊꯠꯂꯝꯕꯗꯒꯤ ꯍꯣꯁꯄꯤꯇꯥꯜꯒꯤ ꯀꯥ ꯑꯃꯗ ꯁꯣ ꯂꯣꯟꯁꯤꯜꯂꯒ ꯑꯍꯤꯡ ꯑꯃ ꯂꯣꯠꯈꯤ ꯍꯛꯊꯦꯡꯅꯕ ꯄꯥꯎꯗꯝ ꯁꯥꯏꯀꯜꯒꯤ ꯈꯨꯟꯖꯥ ꯑꯃ ꯃꯦ 3ꯗꯨ ꯆꯨꯔꯆꯥꯟꯄꯨꯔꯔꯣꯝꯗ ꯔꯦꯂꯤ ꯆꯠꯂꯤ ꯍꯥꯏꯕꯗꯒꯤ ꯁꯥꯏꯀꯜꯒꯤ ꯑꯣꯏꯅꯗꯤ ꯕꯟ ꯇꯧꯈꯤ ꯀꯨꯀꯤꯁꯤꯡꯗꯤ ꯐꯣꯟ ꯄꯥꯏꯅꯕꯅꯤꯅ ꯂꯣꯏꯅ ꯈꯪꯂꯝꯒꯅꯤ ꯑꯩꯈꯣꯏꯗꯤ ꯈꯪꯈꯤꯗꯦ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯡꯊꯤꯜ ꯄꯨꯡ 2ꯔꯣꯝ ꯇꯥꯔꯛꯄꯗ ꯗꯨꯀꯥꯟ ꯊꯣꯡ ꯍꯥꯡꯕ ꯌꯥꯔꯅꯤ ꯍꯥꯏꯕꯗꯒꯤ ꯍꯥꯡꯂꯒ ꯑꯃꯨꯛ ꯐꯝꯈꯤ ꯑꯗꯨꯕꯨ ꯃꯍꯧꯁꯥꯒꯨꯝꯅ ꯗꯨꯀꯥꯟ ꯊꯣꯡ ꯂꯣꯜꯂꯝꯂꯒ ꯌꯨꯝꯗ ꯍꯜꯂꯛꯄꯗ ꯏꯄꯨꯔꯣꯏꯕꯅ ꯅꯥꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯁꯥꯏꯀꯜꯒꯤ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯏꯃꯥꯒ ꯑꯩꯒ ꯄꯨꯈꯠꯂꯤ ꯍꯣꯁꯄꯤꯇꯥꯜ ꯌꯧꯕꯒ ꯗ꯭ꯔꯤꯞ ꯀꯥꯞꯄ ꯍꯧꯈꯤ ꯑꯗꯨꯕꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯌꯧꯁꯤꯜꯂꯛꯄꯗ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯂꯣꯏꯁꯪ ꯑꯃ ꯃꯩ ꯊꯥꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯇꯥꯈꯤ ꯐꯤꯚꯝ ꯑꯗꯨꯗꯒꯤ ꯏꯔꯥꯡ ꯀꯟꯁꯤꯜꯂꯛꯇꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯕꯗꯨ ꯈꯨꯗꯣꯡ ꯊꯤꯔꯒꯅꯤ ꯆꯠꯂꯣ ꯍꯥꯏꯔꯛꯄꯗꯒꯤ ꯏꯄꯨꯔꯣꯏꯕꯅꯁꯨ ꯃꯇꯥꯡ ꯑꯁꯤ ꯌꯧꯔꯛꯂꯕꯗꯤ ꯗ꯭ꯔꯤꯞ ꯌꯥꯟꯕꯅ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯗ꯭ꯔꯤꯞ ꯁꯠꯇꯣꯛꯂꯒ ꯆꯦꯟꯅꯅꯕ ꯍꯣꯠꯅꯈꯤ ꯍꯥꯏꯅꯁꯨ ꯀꯥꯡꯈꯟꯐꯥꯏꯗ ꯂꯩꯔꯛꯈꯤꯕꯤ ꯋꯥꯀꯥꯝꯕꯝ ꯕꯦꯝꯕꯦꯝꯅ ꯐꯣꯡꯗꯣꯔꯛꯂꯤ ꯍꯧꯖꯤꯛ ꯁꯖꯋꯥ ꯖꯦꯜ ꯃꯅꯥꯛꯇ ꯍꯥꯡꯂꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯂꯩꯔꯛꯂꯤꯕꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯑꯩꯍꯥꯛꯇꯤ ꯊꯥꯡꯈꯟꯐꯥꯏꯗ ꯄꯣꯛꯇꯨꯅ ꯆꯥꯎꯔꯛꯄꯅꯤ ꯏꯁꯥꯒꯤ ꯆꯍꯤ 32 ꯁꯨꯔꯦ ꯌꯨꯝ ꯄꯥꯜꯂꯕꯁꯨ ꯊꯥꯡꯈꯟꯐꯥꯏꯗ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯑꯗꯨꯃꯛ ꯂꯩꯔꯛꯈꯤ ꯏꯆꯥ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯂꯩꯔꯤ ꯃꯈꯣꯏꯕु ꯌꯣꯛꯅꯕꯒꯤꯗꯃꯛ ꯊꯥꯡꯈꯟꯐꯥꯏꯗ ꯗꯨꯀꯥꯟ ꯐꯝꯗꯨꯅ ꯂꯩꯔꯛꯈꯤꯕꯅꯤ ꯃꯦ 3ꯗ ꯂꯥꯟ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯁꯨꯡꯀꯟ ꯈꯟꯈꯤꯗꯦ ꯑꯗꯨꯕꯨ ꯏꯄꯨꯔꯣꯏꯕꯕꯨ ꯍꯣꯁꯄꯤꯇꯥꯜ ꯄꯨꯈꯠꯇꯨꯅ ꯂꯥꯌꯦꯡꯕ ꯍꯧꯔꯛꯄꯗ ꯏꯔꯥꯡ ꯀꯟꯁꯤꯜꯂꯛꯄꯗꯒꯤ ꯀꯥꯞꯂꯤꯕ ꯗ꯭ꯔꯤꯞ ꯁꯥꯠꯇꯣꯛꯂꯒ ꯆꯦꯟꯅꯕ ꯍꯣꯠꯅꯈꯤꯕꯅꯤ ꯏꯀꯧꯔꯁꯨ ꯌꯨꯝ ꯃꯩ ꯊꯥꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯇꯥꯈꯤ ꯑꯗꯨꯕꯨ ꯊꯋꯥꯏ ꯍꯤꯡꯅꯅꯕ ꯆꯦꯟꯒꯗꯕ ꯂꯝꯕꯤꯗ ꯀꯨꯀꯤ ꯄꯥꯈꯪ ꯃꯆꯥ ꯃꯌꯥꯝ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛ ꯆꯥꯁꯤꯜꯂꯒ ꯂꯩꯕꯅ ꯀꯔꯤ ꯊꯣꯛꯂꯒꯗꯒꯦ ꯈꯟꯗꯕ ꯉꯝꯈꯤꯗꯦ ꯍꯣꯁꯄꯤꯇꯥꯜꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯑꯩꯈꯣꯏ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯊꯣꯛꯄꯗ ꯈꯨꯗꯣꯡ ꯊꯤꯔꯒꯅꯤ ꯍꯥꯏꯔꯛꯏ ꯌꯨꯝꯗꯅ ꯑꯄꯣꯛꯄ ꯏꯄꯥ ꯏꯆꯥ ꯑꯅꯤ ꯏꯄꯥ ꯅꯨꯄꯥꯒꯤ ꯃꯆꯥ ꯏꯅꯥꯎꯅꯨꯄꯤ ꯂꯩꯁꯥꯕꯤ ꯑꯃꯒ ꯂꯩꯍꯧꯔꯤꯕꯅꯤ ꯐꯤꯚꯝ ꯑꯗꯨꯗꯒꯤ ꯀꯞꯂꯝꯕ ꯗ꯭ꯔꯤꯞ ꯁꯥꯠꯇꯣꯛꯂꯒ ꯐꯩꯖꯨꯞ ꯑꯃꯃꯝ ꯏꯟꯁꯤꯟꯗꯨꯅ ꯏꯃꯥꯒ ꯏꯄꯨꯔꯣꯏꯕꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯇꯨꯔꯦꯜ ꯃꯄꯥꯟꯂꯣꯝꯗ ꯁꯝꯂꯒ ꯌꯨꯝ ꯌꯧꯅꯕ ꯆꯠꯅꯕ ꯍꯣꯠꯅꯈꯤ ꯏꯆꯥꯁꯤꯡꯒꯤ ꯃꯅꯥꯛ ꯐꯥꯎꯕꯗꯪꯗꯤ ꯌꯧꯔꯒꯦ ꯈꯟꯈꯤ ꯑꯗꯨꯕꯨ ꯂꯝꯕꯤ ꯂꯣꯏꯅꯃꯛ ꯊꯥꯁꯤꯟꯗꯨꯅ ꯂꯩꯈꯤꯕꯗꯒꯤ ꯆꯠꯄ ꯌꯥꯈꯤꯗꯦ ꯑꯩꯈꯣꯏ ꯊꯣꯛꯂꯛꯄ ꯎꯕꯗ ꯀꯨꯀꯤꯁꯤꯡꯅ ꯃꯈꯣꯏꯒꯤ ꯃꯔꯣꯜ ꯂꯣꯟꯗꯨꯅ ꯍꯪꯂꯛꯈꯤ ꯑꯩꯗꯤ ꯁꯥꯏꯀꯜꯗ ꯄꯣꯛꯇꯨꯅ ꯆꯥꯎꯔꯛꯄꯅꯤꯅ ꯃꯈꯣꯏꯒꯤ ꯂꯣꯜ ꯈꯪꯉꯤ ꯃꯔꯝ ꯑꯁꯤꯅ ꯃꯤꯇꯩ ꯂꯣꯜꯗ ꯈꯨꯝꯂꯨꯔꯒꯗꯤ ꯆꯦꯟꯁꯤꯜꯂꯛꯄꯁꯨ ꯌꯥꯏ ꯈꯟꯕꯗꯒꯤ ꯃꯈꯣꯏꯒꯤ ꯃꯔꯣꯜꯗ ꯈꯨꯝꯈꯤ ꯃꯗꯨꯗꯒꯤ ꯃꯈꯣꯏꯅ ꯍꯜꯂꯣ ꯆꯪꯉꯣ ꯍꯥꯏꯔꯛꯈꯤ ꯐꯤꯚꯝ ꯑꯗꯨꯗꯒꯤ ꯆꯠꯄ ꯌꯥꯗꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯗꯨꯗ ꯑꯃꯨꯛ ꯍꯜꯂꯛꯂꯒ ꯗꯣꯛꯇꯔꯗ ꯆꯠꯀꯗꯕ ꯂꯝꯕꯤ ꯂꯣꯏꯅ ꯊꯤꯡꯖꯤꯟꯈ꯭ꯔꯦ ꯇꯨꯔꯦꯜꯂꯣꯝꯗ ꯆꯠꯄꯁꯨ ꯌꯥꯗ꯭ꯔꯦ ꯍꯣꯁꯄꯤꯇꯥꯜꯒꯤ ꯀꯥ ꯑꯃꯗ ꯑꯩꯈꯣꯏꯕꯨ ꯂꯣꯠꯄꯤꯗꯨꯅ ꯁꯣ ꯂꯣꯟꯁꯤꯜꯂꯒ ꯊꯝꯕꯤꯌꯨ ꯍꯥꯏꯖꯕꯗꯒꯤ ꯊꯝꯕꯤꯈꯤ ꯑꯗꯨ ꯐꯥꯎꯕꯗ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯂꯩꯇꯥꯈꯤꯗꯦ ꯀꯨꯀꯤꯁꯤꯡꯅ ꯀꯔꯤ ꯇꯧꯔꯛꯀꯗꯒꯦ ꯈꯟꯗꯨꯅ ꯂꯩꯈꯤ ꯊꯣꯡꯅꯥꯎꯗꯒꯤ ꯃꯄꯥꯟꯗ ꯉꯥꯡꯅ ꯁꯛꯅꯔꯤꯕꯁꯤꯡ ꯇꯥꯕꯗ ꯏꯆꯥꯁꯤꯡ ꯎꯅꯕ ꯐꯪꯂꯔꯣꯏꯗ꯭ꯔꯥ ꯈꯟꯈꯤ ꯏꯃꯥꯁꯨ ꯑꯩꯁꯨ ꯀꯞꯃꯤꯟꯅꯈꯤ ꯃꯈꯣꯏꯅ ꯉꯥꯡꯅꯈꯤꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯤꯇꯩ ꯍꯥꯠꯂꯣ ꯍꯥꯏꯕ ꯉꯥꯛꯇꯅꯤ ꯅꯣꯡꯌꯥꯏ ꯃꯇꯨꯡ ꯄꯨꯡ 12:30 ꯑꯃ ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯍꯣꯁꯄꯤꯇꯥꯜꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯊꯣꯡ ꯍꯥꯡꯗꯣꯔꯛꯇꯨꯅ ꯅꯈꯣꯏ ꯁꯤꯗ ꯂꯩꯕ ꯌꯥꯔꯔꯣꯏ ꯃꯔꯝ ꯑꯗꯨꯅ ꯑꯦꯝꯕꯨꯂꯦꯟꯁꯇ ꯊꯤꯟꯕꯤꯔꯒꯦ ꯍꯥꯏꯔꯛꯈꯤ ꯑꯦꯝꯕꯨꯂꯦꯟꯁꯇ ꯁꯥꯏꯔꯦꯟ ꯈꯣꯡꯗꯨꯅ ꯊꯤꯟꯕꯤꯔꯛꯂꯒ ꯌꯨꯝ ꯐꯥꯎꯕꯗ ꯌꯧꯈꯤ ꯌꯨꯝ ꯌꯧꯔꯕꯁꯨ ꯃꯣꯕꯥꯏꯜ ꯐꯣꯟꯒꯤ ꯅꯦꯠꯋꯥꯛꯅꯆꯤꯡꯕꯁꯨ ꯑꯃꯠꯇ ꯐꯪꯗꯕꯗꯒꯤ ꯏꯆꯥꯁꯤꯡꯗ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯅꯣ ꯍꯪꯐꯝ ꯂꯩꯈꯤꯗꯦ ꯑꯩꯈꯣꯏꯅ ꯌꯨꯝ ꯌꯧꯗ꯭ꯔꯤꯉꯩꯗ ꯏꯆꯥꯁꯤꯡꯗꯤ ꯆꯦꯟꯕ ꯍꯧꯔꯝꯂꯦ ꯑꯗꯨꯕꯨ ꯏꯔꯥꯞ ꯂꯥꯞꯇꯅ ꯊꯪꯅꯕꯒꯤ ꯌꯨꯝ ꯑꯃꯗ ꯂꯩꯔꯝꯕꯗꯒꯤ ꯑꯩꯈꯣꯏꯁꯨ ꯆꯦꯟꯁꯤꯟꯗꯨꯅ ꯂꯩꯈꯤ ꯃꯦ 3ꯒꯤ ꯑꯍꯤꯡꯗꯨꯃ ꯌꯥꯝꯅ ꯋꯥꯅ ꯈꯥꯡꯈꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯃꯦ 4ꯒꯤ ꯑꯌꯨꯛꯇ ꯈꯨꯜꯗ ꯀꯥꯡꯁꯤ ꯌꯥꯝꯅ ꯈꯤꯡꯂꯛꯈꯤ ꯑꯗꯨꯒ ꯃꯤꯇꯩ ꯀꯃꯥꯟꯗꯣꯁꯤꯡ ꯈꯨꯜꯁꯤꯗ ꯆꯪꯂꯛꯀꯗꯧꯔꯦ ꯃꯔꯝ ꯑꯁꯤꯅ ꯃꯌꯨꯝꯗ ꯂꯩꯕ ꯅꯨꯄꯥꯁꯤꯡ ꯆꯤꯡ ꯃꯊꯛꯇ ꯀꯥꯈꯠꯂꯣ ꯑꯃꯁꯨꯡ ꯆꯤꯡꯂꯣꯝꯗ ꯆꯦꯟꯈꯠꯂꯣ ꯍꯥꯏꯅ ꯃꯈꯣꯏꯒꯤ ꯃꯔꯣꯜꯗ ꯂꯥꯎꯅꯔꯛꯈꯤ ꯑꯄꯣꯛꯄ ꯏꯄꯥꯁꯨ ꯗꯥꯏꯕꯦꯇꯤꯁ ꯄꯦꯁꯦꯟꯅꯤ ꯏꯃꯥꯁꯨ ꯑꯦꯛꯁꯤꯗꯦꯟ ꯇꯧꯔꯨꯕꯗꯒꯤ ꯃꯈꯨꯠꯇ ꯌꯣꯠ ꯐꯨꯝꯕꯅꯤꯅ ꯐꯤ ꯁꯦꯠꯄ ꯐꯥꯎꯕ ꯉꯝꯗꯕꯅꯤ ꯑꯗꯨꯕꯨ ꯏꯄꯨꯔꯣꯏꯕ ꯏꯆꯥꯁꯤꯡ ꯑꯄꯣꯛꯄ ꯏꯄꯥ ꯌꯥꯎꯅ ꯀꯨꯀꯤꯁꯤꯡꯅ ꯆꯤꯡꯂꯣꯝꯗ ꯂꯣꯏꯅ ꯍꯣꯏꯗꯣꯛꯂꯒ ꯄꯨꯈ꯭ꯔꯦ ꯀꯨꯀꯤꯁꯤꯡꯗꯨ ꯃꯤꯆꯝ ꯌꯥꯎꯔꯕꯁꯨ ꯅꯣꯡꯃꯩ ꯂꯣꯏꯅ ꯄꯥꯏꯔꯛꯈꯤ ꯃꯈꯣꯏꯒꯤ ꯌꯨꯝꯁꯤꯡꯗꯗꯤ ꯅꯣꯡꯃꯩ ꯂꯣꯏꯅ ꯂꯩ
ꯏꯄꯨꯔꯣꯏꯕ ꯑꯃꯁꯨꯡ ꯏꯆꯥ ꯌꯥꯎꯅ ꯄꯨꯕꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯅꯨꯄꯤ ꯑꯃꯃꯝ ꯊꯣꯛꯂꯛꯀꯗꯕꯅꯤ ꯍꯥꯏꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ ꯃꯈꯣꯏꯅ ꯑꯁꯣꯟꯕꯤ ꯏꯃꯥꯕꯨ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯔꯛꯈꯤ ꯑꯗꯨꯕꯨ ꯑꯩꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯍꯪꯈꯤ ꯏꯃꯥ ꯄꯨꯕ ꯌꯥꯔꯣꯏ ꯃꯍꯥꯛꯇꯤ ꯁꯣꯜꯂꯤ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯑꯣꯏꯅ ꯆꯠꯀꯅꯤ ꯍꯥꯏꯅ ꯆꯠꯈꯤ ꯃꯈꯣꯏ ꯃꯌꯥꯝ ꯄꯨꯗꯨꯅ ꯂꯥꯛꯄꯗ ꯏꯀꯧ ꯌꯧꯁꯤꯜꯂꯛꯄꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯃꯤꯇꯩꯒꯤ ꯌꯨꯝ ꯃꯌꯥꯝ ꯃꯩ ꯊꯥꯔꯝꯕ ꯎꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗꯦ ꯌꯨꯝ ꯈꯛꯇ ꯅꯠꯇꯅ ꯒꯥꯔꯤ ꯀꯌꯥ ꯑꯃꯁꯨ ꯃꯩ ꯊꯥꯗꯣꯛꯂꯝꯈꯤ ꯑꯩꯈꯣꯏꯅ ꯁꯥꯏꯀꯜꯗ ꯂꯩꯔꯒꯁꯨ ꯏꯀꯧ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯂꯩꯀꯥꯏꯗꯧꯅ ꯂꯩꯃꯤꯟꯅꯔꯛꯄꯅꯤꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗꯦ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯍꯥꯏꯕꯗꯒꯤ ꯀꯤꯗꯨꯅ ꯆꯠꯂꯤꯕꯅꯤ ꯏꯀꯧ ꯌꯧꯁꯤꯜꯂꯛꯄꯗꯗꯤ ꯁꯤꯐꯥꯏ ꯃꯌꯥꯝ ꯂꯩꯔꯝꯕ ꯎꯕꯗ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯁꯤꯔꯥ ꯍꯥꯏꯅ ꯈꯟꯈꯤ ꯑꯩꯅ ꯁꯤꯐꯥꯏꯁꯤꯡꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯨꯔꯒꯅ ꯏꯆꯥꯁꯤꯡꯅ ꯀꯔꯝ ꯊꯣꯛꯂꯒꯕ ꯈꯜꯂꯒ ꯆꯦꯟꯁꯤꯟꯈꯤꯗꯦ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯍꯥꯏꯕꯗꯒꯤ ꯆꯠꯇꯕ ꯌꯥꯗꯕꯅꯤꯅ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯌꯥꯎꯔꯒ ꯑꯗꯨꯃꯛ ꯆꯠꯂꯦ ꯈꯣꯡꯅ ꯁꯨꯝ ꯂꯥꯛꯄꯅ ꯏꯀꯧ ꯂꯥꯟꯊꯣꯛꯂꯒ ꯒꯝꯄꯤꯌꯪ ꯌꯧꯅ ꯆꯠꯀꯗꯕꯅꯤ ꯍꯥꯏꯔꯛꯂꯦ ꯑꯩꯈꯣꯏꯕꯨ ꯄꯨꯔꯤꯕ ꯀꯨꯀꯤꯁꯤꯡꯗꯤ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯀꯥꯞꯂꯛꯄ ꯌꯥꯏ ꯈꯪꯕ ꯃꯥꯜꯂꯤ ꯃꯃꯥꯏꯗ ꯀꯣꯜꯒꯦꯠ ꯂꯣꯏꯅ ꯇꯩꯁꯤꯟꯈꯤ ꯑꯩꯈꯣꯏꯁꯨ ꯌꯥꯎꯅ ꯇꯩꯔꯦ ꯑꯗꯨꯕꯨ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯤꯇꯩ ꯏꯇꯣꯝꯇ ꯑꯣꯏꯕꯅꯤꯅ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯍꯥꯠꯇꯣꯛꯈ꯭ꯔꯕꯗꯤ ꯏꯆꯥ ꯎꯅꯕ ꯐꯪꯂꯔꯣꯏ ꯈꯜꯂꯛꯈꯤ ꯃꯈꯣꯏꯗꯤ ꯒꯝꯄꯤꯌꯪꯗ ꯄꯨꯂꯞ ꯄꯨꯟꯁꯤꯜꯂꯒ ꯃꯤꯇꯤꯡ ꯇꯧꯅꯅꯕ ꯁꯦꯝ ꯁꯥꯈꯤ ꯐꯤꯕꯝ ꯑꯗꯨ ꯈꯪꯂꯛꯄꯗꯒꯤ ꯑꯩꯍꯥꯛꯅ ꯃꯈꯣꯏꯗ ꯑꯩꯒꯤ ꯏꯆꯥꯁꯤ ꯁꯣꯔ ꯐꯨꯟꯕꯒꯤ ꯂꯥꯏꯅꯥ ꯂꯩꯕꯅꯤꯅ ꯃꯁꯥ ꯉꯝꯗ꯭ꯔꯦ ꯍꯥꯏꯅ ꯃꯈꯣꯏꯒꯤ ꯂꯣꯜ ꯍꯥꯏꯈꯤ ꯑꯗꯨꯕꯨ ꯑꯩꯕꯨ ꯃꯤꯇꯩꯅꯤ ꯈꯪꯕ ꯑꯃꯅ ꯅꯪꯗꯤ ꯃꯤꯇꯩꯅꯤ ꯈꯪꯍꯜꯂꯨꯔꯅꯣ ꯒꯥꯔꯤ ꯑꯃꯗ ꯊꯤꯜꯍꯜꯂꯒꯦ ꯑꯗꯨꯒ ꯆꯠꯈ꯭ꯔꯣ ꯍꯥꯏꯔꯛꯄꯗꯒꯤ ꯑꯃꯨꯛ ꯊꯤꯟꯕꯤꯔꯛꯈꯤ ꯌꯨꯝꯗ ꯑꯃꯨꯛ ꯌꯧꯕꯗꯗꯤ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯔꯤ ꯃꯉꯥ ꯂꯥꯛꯂꯒ ꯑꯩꯈꯣꯏꯒꯤ ꯃꯣꯕꯥꯏꯜ ꯐꯣꯟꯁꯤꯡ ꯂꯣꯏꯅ ꯂꯧꯈꯤ ꯄꯨꯟꯅ ꯏꯆꯤꯜ ꯏꯅꯥꯎꯗꯧꯅ ꯂꯩꯃꯤꯟꯅꯔꯛꯄꯅꯤꯅ ꯃꯈꯣꯏꯅ ꯈꯣꯟ ꯀꯠꯂꯛꯂꯕꯁꯨ ꯀꯔꯤꯁꯨ ꯑꯍꯦꯟꯕꯗꯤ ꯇꯧꯔꯛꯈꯤꯗꯦ ꯐꯤꯕꯝꯁꯤꯡ ꯑꯗꯨ ꯃꯥꯌꯣꯛꯅꯔꯕ ꯃꯇꯨꯡ ꯃꯦ 4ꯒꯤ ꯅꯨꯡꯊꯤꯜ ꯄꯨꯡ 4 ꯇꯥꯔꯛꯄꯗ ꯑꯩꯈꯣꯏꯕꯨ ꯄꯨꯂꯤꯁꯅ ꯄꯨꯊꯣꯛꯄꯤꯔꯛꯂꯒ ꯃꯈꯣꯏꯒꯤ ꯀꯦꯝꯗ ꯊꯝꯈꯤ ꯑꯗꯨꯒ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯂꯥꯛꯇꯨꯅ ꯈꯨꯟꯗ꯭ꯔꯥꯛꯄꯝꯒꯤ MLAꯒꯤ ꯌꯨꯝ ꯐꯥꯎꯕ ꯊꯤꯟꯕꯤꯔꯛꯈꯤ MLAꯒꯤ ꯌꯨꯝꯗ ꯊꯥ 2-3 ꯐꯥꯎꯕ ꯂꯩꯅꯕ ꯌꯥꯎꯈꯤ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯁꯖꯤꯋꯥ ꯖꯦꯜꯒꯤ ꯃꯅꯤꯡꯗ ꯍꯥꯡꯂꯤꯕ ꯔꯤꯂꯤꯐ ꯀꯦꯝ ꯑꯁꯤꯗ ꯂꯩꯔꯛꯈꯤꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯃꯅꯤꯄꯨꯔ ꯑꯃꯁꯨꯡ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯑꯊꯨꯕ ꯃꯇꯝꯗ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯌꯥꯁꯤꯟꯅꯕ ꯄꯨꯔꯛꯇꯨꯅ ꯏꯁꯥꯒꯤ ꯌꯨꯝꯗ ꯍꯟꯖꯤꯟꯗꯨꯅ ꯂꯩꯕ ꯐꯪꯍꯟꯕꯤꯌꯨ ꯁꯥꯏꯀꯜꯗꯗꯤ ꯗꯨꯀꯥꯟ ꯐꯝꯂꯕꯁꯨ ꯍꯤꯡꯕ ꯉꯝꯃꯤ ꯔꯤꯂꯤꯐ ꯀꯦꯝꯗꯗꯤ ꯁꯨꯐꯝ ꯅꯣꯝꯐꯝ ꯂꯩꯇꯕꯅ ꯑꯋꯥꯕ ꯑꯣꯏ ꯆꯤꯡꯒꯤ ꯈꯨꯜ ꯑꯣꯏꯔꯕꯁꯨ ꯄꯣꯛꯄꯗꯒꯤ ꯂꯩꯔꯛꯂꯕꯅꯤꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯍꯧꯕ ꯌꯨꯝꯗ ꯆꯠꯅꯤꯡꯉꯤ ꯍꯥꯏꯔꯛꯀꯦꯅꯁꯨ ꯄꯥꯎ ꯑꯁꯤꯗ ꯃꯈꯥ ꯇꯥꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎꯅ ꯄꯕ꯭ꯂꯤꯛ ꯑꯦꯁꯦꯝꯕ꯭ꯂꯤꯅ ꯋꯥꯔꯦꯞ 9 ꯂꯧꯈ꯭ꯔꯦ ꯅꯨꯃꯤꯠ 9ꯒꯤ ꯃꯅꯨꯡꯗ ꯋꯥꯔꯦꯞꯁꯤꯡ ꯊꯕꯛꯇ ꯑꯣꯟꯊꯣꯛꯇ꯭ꯔꯕꯗꯤ MLA ꯃꯤꯅꯤꯁꯇꯔ ꯑꯃꯁꯨꯡ BJPꯒꯤ ꯊꯧꯕꯨꯕꯁꯤꯡꯒꯤ ꯃꯊꯛꯇ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯅꯅꯕ ꯂꯦꯞꯅꯈ꯭ꯔꯦ ꯃꯦ 3ꯗꯒꯤ ꯆꯠꯊꯔꯛꯂꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤ ꯉꯁꯤ ꯐꯥꯎꯕꯗ ꯃꯅꯤꯄꯨꯔ ꯑꯃꯁꯨꯡ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯊꯥ 4ꯒ ꯅꯨꯃꯤꯠ 19ꯅꯤ ꯁꯨꯔꯛꯂꯕ ꯐꯥꯎꯕꯗ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯉꯝꯗꯅ ꯂꯩꯔꯛꯂꯤꯕꯒꯤ ꯃꯇꯥꯡꯗ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤ ꯑꯣꯐ 30 ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇꯨꯌꯦꯟꯁꯤ ꯊꯋꯥꯏ ꯃꯤꯔꯦꯜ MAC KCM AL AMS DC TAKD AL KSSL SB SA ILAC KM ꯑꯥꯏꯅ ꯁꯤꯟꯇꯨꯅ ꯉꯁꯤ ꯁꯤꯡꯖꯃꯩ ꯑꯀꯥꯝꯄꯥꯠꯇ ꯂꯩꯕ 18 ꯁ꯭ꯇꯥꯔ ꯁ꯭ꯄꯣꯔꯇꯤꯡ ꯌꯨꯅꯤꯌꯟꯒꯤ ꯂꯝꯄꯥꯛꯇ ꯄꯕ꯭ꯂꯤꯛ ꯑꯦꯁꯦꯝꯕ꯭ꯂꯤ ꯐꯣꯔ ꯔꯦꯁꯇꯣꯔꯦꯁꯟ ꯑꯣꯐ ꯄꯤꯁ ꯏꯟ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯕꯦꯅꯔꯒꯤ ꯃꯈꯥꯗ ꯃꯤꯌꯥꯝꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯃꯤꯐꯝ ꯑꯁꯤꯅ ꯂꯧꯈꯤꯕ ꯋꯥꯔꯦꯞꯁꯤꯡꯗꯤ ꯃꯦ 3ꯗꯒꯤ ꯍꯧꯔꯛꯈꯤꯕ ꯅꯣꯡꯃꯩ ꯀꯥꯞꯅꯕ ꯑꯃꯁꯨꯡ ꯚꯥꯏꯑꯣꯂꯦꯟꯁꯀꯤ ꯊꯕꯛꯁꯤꯡ ꯈꯨꯗꯛꯇ ꯂꯦꯞꯍꯟꯒꯗꯕꯅꯤ ꯃꯦ 3ꯒꯤ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯃꯅꯤꯄꯨꯔꯒꯤ ꯐꯤꯕꯝ ꯁ꯭ꯇꯦꯇꯁ ꯀꯣꯗ ꯊꯝꯒꯗꯕꯅꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯗ ꯃꯇꯤꯛ ꯆꯥꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯤꯗꯨꯅ ꯒꯥꯔꯤꯁꯤꯡ ꯐ꯭ꯔꯤ ꯐ꯭ꯂꯣꯗ ꯆꯠꯍꯟꯒꯗꯕꯅꯤ ꯂꯥꯟꯖꯦꯟꯅꯔꯛꯂꯤꯕ ꯃꯅꯤꯄꯨꯔꯤ ꯈꯨꯗꯤꯡꯃꯛꯀꯤ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯄꯦꯀꯦꯖ ꯄꯤꯕꯤꯒꯗꯕꯅꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯂꯩꯃꯥꯏꯗ ꯍꯧꯔꯤꯕ ꯄꯣꯄꯤ ꯄꯥꯝꯕꯤꯁꯤꯡ ꯇꯨꯝꯅ ꯃꯥꯡꯍꯟꯒꯗꯕꯅꯤ ꯃꯣꯕꯥꯏꯜ ꯏꯟꯇꯔꯅꯦꯠ ꯈꯨꯗꯛꯇ ꯍꯥꯡꯗꯣꯛꯀꯗꯕꯅꯤ ꯀꯣꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯒ ꯆꯠꯊꯔꯛꯂꯤꯕꯁꯨ ꯔꯨꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯅꯍꯜꯂꯨ ꯑꯐꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯃꯤꯆꯝ ꯃꯤꯌꯥꯝꯅ ꯀꯥꯞꯅꯔꯤꯕ ꯑꯁꯤ ꯇꯦꯔꯣꯔꯤꯁꯅꯤ ꯍꯥꯏꯅ ꯁ꯭ꯇꯦꯠ ꯑꯃꯁꯨꯡ ꯁꯦꯟꯇꯔꯅ ꯂꯥꯎꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯕꯁꯤꯅꯤ ꯃꯤꯐꯝ ꯑꯁꯤꯅ ꯂꯧꯈꯤꯕ ꯋꯥꯔꯦꯞꯁꯤꯡ ꯑꯁꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯁꯨꯡ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗ ꯄꯤꯁꯤꯟꯕ ꯍꯥꯏꯅꯁꯨ ꯌꯥꯅꯈꯤ ꯍꯌꯦꯡꯗꯒꯤ ꯍꯧꯔꯒ ꯅꯨꯃꯤꯠ 9ꯅꯤꯒꯤ ꯃꯅꯨꯡꯗ ꯊꯕꯛꯇ ꯑꯣꯟꯊꯣꯛꯀꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯊꯕꯛꯇ ꯑꯣꯟꯊꯣꯔꯛꯇ꯭ꯔꯕꯗꯤ ꯁꯦꯞꯇꯦꯝꯕꯔ 23ꯗꯒꯤ MLA ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ BJPꯒꯤ ꯑꯣꯐꯤꯁ ꯕꯤꯌꯔꯁꯤꯡꯒꯤ ꯃꯊꯛꯇ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯅꯁꯨ ꯋꯥꯔꯦꯞꯅꯈꯤ ꯍꯥꯏꯅ ꯄꯥꯎꯁꯤꯅ ꯄꯜꯂꯤ ꯉꯁꯤꯒꯤ ꯃꯤꯐꯝꯗ IAS ꯔꯤꯇꯥꯌꯔꯗ RK ꯅꯤꯃꯥꯏ DM ꯀꯣꯂꯦꯖ ꯑꯣꯐ ꯑꯥꯔꯠꯁꯀꯤ ꯄ꯭ꯔꯤꯟꯁꯤꯄꯜ ꯄ꯭ꯔꯣꯐꯦꯁꯔ ꯁꯤꯂꯥꯔꯥꯝꯅꯤꯅ ꯄ꯭ꯔꯦꯁꯤꯗꯦꯟ ꯃꯦꯝꯕꯔꯁꯤꯡ ꯑꯣꯏꯈꯤ ꯑꯗꯨꯒ ꯂꯩꯍꯥꯎ ꯊꯥꯕꯝ ꯁꯔꯠꯆꯟꯗ꯭ꯔꯅ ꯀꯣꯑꯣꯔꯗꯤꯅꯦꯇꯔ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯑꯃꯔꯣꯝꯗꯅ ARꯒꯤ ꯃꯥꯌꯣꯛꯇ ꯋꯥꯀꯠ ꯃꯤꯐꯝ ꯆꯠꯊꯈ꯭ꯔꯦ ꯑꯁꯥꯝ ꯔꯥꯏꯐꯜꯁ ARꯅ ꯃꯩꯔꯥ ꯄꯥꯏꯕꯤ ꯏꯃꯥꯁꯤꯡ ꯑꯃꯗꯤ ꯃꯤꯆꯝ ꯃꯤꯌꯥꯝꯅ ꯆꯠꯊꯔꯤꯕ ꯇꯝꯊꯤꯔꯕ ꯊꯧꯑꯣꯡꯁꯤꯡ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇ ꯌꯥꯅꯤꯡꯗꯕ ꯎꯠꯇꯨꯅ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯃꯅꯤꯄꯨꯔꯗꯒꯤ ꯍꯜꯍꯟꯈ꯭ꯔꯣ ꯍꯥꯏꯕ ꯈꯣꯜꯂꯥꯎꯒ ꯂꯣꯏꯅꯅ ꯋꯥꯀꯠ ꯃꯤꯐꯝ ꯆꯠꯊꯈ꯭ꯔꯦ ꯍꯥꯏꯅ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛ ꯌꯨꯅꯥꯏꯇꯦꯗ ꯀ꯭ꯂꯕꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟ IEDUCOꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟ T ꯗꯨꯏꯖꯣ ꯃꯉꯥꯡꯒꯤ ꯆꯦꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ ꯊꯥ ꯑꯁꯤꯒꯤ 9ꯗ ꯂꯥꯏꯃꯉꯥꯏ ꯁꯤꯡꯖꯤꯜ ꯎꯅꯥꯄꯜ ꯂꯝꯈꯥꯏꯗ ꯁꯥꯔꯤꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯕꯦꯔꯦꯛ ꯂꯧꯊꯣꯛꯎ ꯍꯥꯏꯕ ꯃꯤꯌꯥꯝꯒꯤ ꯏꯍꯧꯗ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯃꯤꯌꯥꯝꯅ ꯑꯇꯝꯅꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯃꯤꯑꯣꯏ 2 ꯍꯥꯠꯈꯤꯕ ꯑꯃꯗꯤ ꯃꯤꯑꯣꯏ 40 ꯍꯦꯟꯕꯅ ꯑꯁꯣꯛ ꯑꯄꯟ ꯊꯣꯛꯍꯟꯈꯤꯕ ꯊꯧꯑꯣꯡ ꯑꯗꯨꯕꯨꯁꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯈꯤ
ꯑꯃꯨꯛꯀꯣꯒꯤ ꯃꯤꯌꯦꯡ ꯃꯈꯥꯗ IEDUCO ꯈꯨꯠꯁꯝꯅꯗꯨꯅ ꯀꯣꯡꯕ ꯀꯩꯊꯦꯜꯒꯤ ꯑꯀꯣꯏꯕꯗ ꯂꯩꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯂꯨꯞꯁꯤꯡ ꯏꯃꯣꯏꯅꯨ ꯋꯨꯃꯦꯟꯁ ꯋꯦꯜꯐꯤꯌꯔ ꯑꯦꯁꯣꯁꯤꯌꯦꯁꯟ ꯀꯣꯡꯕ ꯈꯨꯅꯧ ꯅꯨꯄꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡ ꯃꯔꯨꯞ ꯃꯌꯥꯏ ꯂꯩꯀꯥꯏ ꯀꯣꯡꯕ ꯈꯦꯇ꯭ꯔꯤ ꯂꯩꯀꯥꯏ ꯀꯣꯡꯕ ꯍꯧꯕꯤꯖꯝ ꯄꯥꯎꯅꯥ ꯃꯈꯣꯡ ꯋꯨꯃꯦꯟꯁ ꯋꯦꯜꯐꯤꯌꯔ ꯑꯦꯁꯣꯁꯤꯌꯦꯁꯟ ꯀꯣꯡꯕ ꯀꯩꯊꯦꯜ ꯑꯄꯨꯟꯕ ꯅꯨꯄꯤ ꯂꯨꯞ ꯑꯃꯗꯤ ꯀꯣꯡꯕ ꯅꯣꯡꯊꯣꯡꯕꯝ ꯂꯩꯀꯥꯏ ꯋꯨꯃꯦꯟꯁ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯑꯊꯨꯕ ꯃꯇꯝꯗ ꯁ꯭ꯇꯦꯠ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯃꯅꯤꯄꯨꯔꯤꯒꯤ ꯑꯁꯣꯝ ꯔꯥꯏꯐꯜꯁ ꯂꯧꯊꯣꯛꯀꯗꯕꯅꯤ ꯅꯣ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯏꯟ ꯃꯅꯤꯄꯨꯔ ꯁꯨꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟ ꯉꯥꯛꯎ ꯀꯨꯀꯤ ꯅꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯍꯛꯄ ꯆꯩꯔꯥꯛꯄꯤꯌꯨ ꯂꯥꯟꯖꯦꯟꯅꯔꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯃꯁꯥ ꯃꯁꯥꯒꯤ ꯂꯩꯐꯝꯁꯤꯡꯗ ꯑꯃꯨꯛ ꯈꯨꯟꯗꯥꯍꯟꯗꯨꯅ ꯂꯩꯇꯥꯍꯜꯂꯨ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ NRC ꯆꯠꯅꯍꯜꯂꯨ ꯍꯥꯏꯕꯅꯆꯤꯡꯕ ꯈꯨꯜꯂꯥꯎꯁꯤꯡ ꯂꯥꯎꯈꯤ ꯍꯥꯏꯗꯨꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯨ ꯃꯇꯥꯡꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯅꯧꯕ ꯑꯞꯗꯦꯠ ꯉꯝꯃꯤꯟꯅꯁꯤ